Manipur Circle Newsna ngasi numidang uramda phone ki pawse da yawba I pawsing myam da pijari. Manipur University da sauna irang thokre. Manipur University ki Department of Teachers Education ki tha asigi mari da pangthokiba second semester ki examination da flying squads oina lakpa oza khrana nupi mahiroi singda body search tawi haibagi wahuda ngasi university asigi A block ta mahiroi sing hauраktuna irang thokre thodok thopam dagi phangba pau gi matung ina tha asigi marida BA dagi second semester exam tharingai da flying squad oina lakpa oza khrana nupi mahiroi khara da body search torokpadagi mahiroi sing hauраktuna oza sing adubu khudakta terminate tonanaba amadi numit adugi examination aduda officer in charge amasung assistant officer in charge oina pukiba oza adubo suspend tonaba demand torokibani mahiroi sing aduna musuda wakal aklaba matungda mari lenaba university gi authority ga wari sanaduna lakibani maduda ngasi phawbada marik chumba paukhom amata phangba ngamdabadagi mahiroi sing aduna A block ta thomjilaktuna BC unanaba honarakhi maduda security personnel singi maraktagi phajaba wahi wata sajinarai haibagi wahauda irang thokibani irang thopagi pau phangmaga singjamai police ke team ama laktuna irang adu laksinana ba yamna kanna honaki adu tungda mahiroi sing adugi maraktagi mahiroi khara khangatlaga BC unaduna wari sanapagi damakta sangki report asina iba matam phawbadadi mahiroi sing amasung BC yawba university gi authority ga wari sanaba loidri haina pausi asida phongli thangna thinmadagi soklaba nupa adu layengba pubagi MAHUTTA wang pawhang video nambasing fagadwri kaibul police station gi manung sanba thanga khongjemda ngarang nungthil laisabi amana nupa masa ma thangna thinmadagi laimaida olaga chaina khangniba asokpa adubo nupa kharana wang pawhang chathaduna laiba masung video footage namlaga laithokpasing adu police na fagadwri hari police officer amana hai maraibak thiraba nupa adu matam chan hospital da pukhatuna layeng lamlagadi hingnam masu yai haiba si mahak su thajai laimai de olaga leiriba mioi adubu minung sida yumpham oiraga hospital phawba pukhatuna layeng bibagi MAHUTTA sibagi matam ngaina badawna thokibadu sathina crime ama oina myamna launai maramaduna thodok adu da senariba adu saman dawnaba khangan kare panba yabadi police custody da remand lauduna leiriba nupi adu Kwakethil konjeng lekai dagi pinky kawi mahakna thangna thinduna hat kharba nupa aduna palace compound dagi laisang te maitei salai thiam sahi kunma thoini loinana asiba hakchang loukhre Bishnupur district ki thanga kongjemda thangna thinmadagi leikhidraba maitei salai thiam gi asiba hakchang ngasi rims ki moktagi imung manungna loukhre hari hiramasi gi matangda sana konong maira paibagi secretary yumnam ibe yaimana hai thokiba thodok asi mioi kharana lautunaraga chathakibani haina yamna mayak sengle chami nakhiba punumak adu leikhidraba nupamasa asiga khangna sanaba ngaktani makoi punumak polista surrender tawre haibagi pausu phangle masida governor na ahenba mityeng sangbiduna chenaba punumak puthokpiduna sapchaba serak phanganbiu serak pidriba phawbadi asiba hakchang lodaba haina khanarambani adubu nupamasa asigi apokpigi oriba phibam asi yenglaga tangai phadana hakchang lobani hari